makan Maya punamakpu ahanbamuktada aigi channel-sina taram noksariye. Ngasi aigi anauba video amagum puraga lae. Ngasidi weather-se nongga mangli sari tawbasida kainom sum chaningdana aina makanga kalejaga makhong khara hapaga sum bitta ngausalle. Aduduga pan-sima hawarani tu. Pan khitang ama ihonjaleko. Aduga salad khara sum thabigumba sum khara hapchalle. Sida mahi khitang ama lauthoke. Aduga konabasida ngasidi kubidang moi tare. Ngasidi sioi hapchalage. Aduga umoksina horen mamaidumda chaba ngambra yenge thamone mayam sarige dum chahorage ko wase yam ngangaroige. Hawdau malehe. Sim tahan kita hidagige. Yen kasi ngambra khangde. Kuhawda. Kuhawda tuh. Makan mahiga yaw-yawdabida nap laura ngawbani. Fajana hawle. Pan lumida masai. Fajana hawle. Ini kok salah. Makan ni. Pan lumida. Ni ang usia kaya ada sana khaba. Cái này là chỉ mà tiêm mình không biết rằng mình câu rồi. Một sao mình lâu rồi.
ꯕꯤꯠꯇ ꯈꯔ ꯅꯥꯀꯟꯗꯁꯨ ꯃꯦꯠꯁꯤꯜꯂ ꯆꯥꯔꯦ ꯀꯂꯦꯖꯥ ꯉꯥꯛꯇ ꯆꯥꯕꯁꯤꯗꯤ ꯆꯥꯛꯁꯨ ꯆꯥꯔꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯎꯃꯣꯛꯀꯤ ꯃꯅꯝꯁꯤꯗꯤ ꯋꯥ ꯉꯁꯥꯏ mình rất là hào 뭐 파샬루베지 맞지 파샬루베지 뭐라고지 깝클레 해 Bạn 이런 거지 빠져나 하래. Mai rồi tôi có đây mà hàng tôi nè chả là bữa nay thì qua một nước cầu để hồng minh đấy một cái xe cái lẻ một cái xa rồi cho biết đi nghe tôi ạ cặp khăn lệ
ꯃꯈꯣꯡꯁꯦ ꯄꯤꯛ ꯊꯥꯕ ꯑꯝꯇ ꯍꯧꯗꯕꯤ ꯃꯣꯔꯣꯛꯁꯦ ꯄꯁꯥꯈꯠꯂꯛꯑꯦ ꯉꯁꯤ ꯎꯃꯣꯛꯁꯤꯁꯦ ꯑꯁ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯀꯂꯦꯖꯥ ꯃꯆꯦꯠꯀ ꯁꯨꯝ ꯂꯣꯏꯁꯜꯂꯨꯕꯅꯦ ꯁꯥꯕꯗ ꯃꯣꯔꯣꯛꯁꯤꯗꯤ ꯏꯪꯉꯝꯕꯒꯁꯦ ꯍꯨꯃꯥꯡ ꯂꯣꯏ ꯁꯧꯒꯠꯂꯛꯑꯦ ꯑꯗꯨꯅ ꯎꯃꯣꯔꯣꯛ ꯃꯁꯦꯟ ꯈꯛ ꯆꯥꯁꯜꯂꯨꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗꯦ ꯉꯁꯤꯗꯤ ꯐꯖꯅꯗꯤ ꯍꯥꯎꯔꯦ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯕ ꯄꯥꯝꯃꯕꯒꯤ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯂꯥꯁꯇ ꯂꯧꯁꯜꯂꯒ ꯅꯣꯏꯁꯜꯂꯨꯕ꯭ꯔꯥꯕꯨ ꯏꯪꯉꯝꯕꯁꯦ ꯍꯨꯃꯥꯡ ꯁꯧꯒꯠꯂꯛꯑꯦ ꯄꯨꯛꯕꯨ ꯇꯟꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯐꯅ ꯌꯥꯝꯅ ꯆꯥꯁꯟꯈꯤꯁꯦ ꯃꯀꯟꯗꯒꯤꯗꯤ ꯃꯁꯤꯃꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯀꯟꯗꯤ ꯁꯨꯃꯥꯏꯅ ꯆꯥꯖꯗꯕꯅꯤ ꯅꯍꯥꯟꯈꯩ ꯃꯌꯥꯝ ꯑꯩꯅ ꯆꯥꯒꯦꯅ ꯆꯥꯔꯕ ꯃꯀꯟꯁꯦ ꯅꯍꯥꯟꯈꯩ ꯆꯥꯕꯗ ꯄꯤꯁ ꯑꯃꯒꯨꯝꯕ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯗꯕꯅꯦꯕ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯄꯥꯛꯅ ꯆꯥꯔꯨꯗꯕ ꯀꯩꯅꯣ ꯍꯥꯎꯃꯟꯈꯤꯗꯅ ꯑꯍꯨꯝ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ
ꯑꯣꯛꯇꯤ ꯑꯣꯛꯑꯦ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯉꯝꯁꯤꯜꯂꯒꯦꯗ ꯑꯗꯨꯝ ꯄꯨꯛꯇꯤ ꯄꯤꯛ ꯊꯜꯂꯦꯍꯦ 하우디 하우래 짠합니다. ꯃꯌꯥꯝ ꯍꯥꯎꯃꯟꯗꯅꯅꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯨꯒꯅꯦ ꯅꯥꯀꯟꯁꯤꯗ ꯎ ꯃꯣꯔꯣꯛ ꯃꯆꯦ ꯑꯃ ꯂꯣꯏꯁꯜꯂꯨꯕꯗꯣ ꯑꯗꯨꯗꯨꯅ ꯕꯥꯛꯅ ꯄꯣꯛꯈꯥꯏꯔꯛꯀꯗꯧꯔꯦꯕ ꯑꯩ ꯀꯣꯛꯀ ꯕꯪ ꯕꯪ ꯂꯥꯎꯈꯠꯂꯛꯇꯅ ꯅꯥꯒꯁꯤ ꯕꯪ ꯕꯪ ꯂꯥꯎꯈꯠꯂꯦꯀꯣ ꯀꯔꯣꯝ ꯃꯉꯥꯡ ꯀꯔꯣꯝ ꯇꯥꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯃꯩ ꯕꯪ ꯕꯪ ꯍꯧꯔꯛꯀꯦ ꯇꯧꯋꯦ ꯎ ꯃꯣꯔꯣꯛ ꯃꯆꯦ ꯆꯥꯁꯤꯜꯂꯨꯕꯒꯤ ꯀꯥꯂꯦꯖꯥꯒ ꯃꯦꯠꯂꯒ ꯑꯗꯨꯅ ꯋꯥꯒ ꯉꯥꯡꯗꯕꯤ ꯆꯥꯛꯁꯦ ꯕꯪ ꯕꯪ ꯅꯝꯁꯤꯜꯂꯝꯅꯤ ꯑꯩ ꯃꯣꯔꯣꯛ ꯁꯥꯕ ꯈꯥꯡꯕꯒꯤ ꯑꯗꯨꯒ ꯆꯥꯛꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜ ꯂꯩꯔꯝꯃꯦ ꯌꯦꯟ ꯃꯈꯣꯡꯁꯤ ꯑꯃꯨꯛ ꯀꯥꯛ ꯆꯤꯛ ꯂꯩꯔꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯤ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯆꯗꯕꯅꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏ ꯁꯤꯠ ꯅꯥꯟꯊꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯁꯤ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯤꯗꯤ ꯁꯤ ꯆꯥꯔꯨꯕꯗꯩꯅꯤꯀꯣ ꯑꯩꯅ ꯋꯥꯒ ꯉꯥꯡꯕ ꯇꯝꯅꯕꯒ ꯅꯪꯍꯧꯗꯒꯩ ꯆꯥꯁꯟꯈ꯭ꯔꯤꯗꯣ ꯁꯤ ꯎꯃꯣꯔꯣꯛ ꯃꯇꯦꯛ ꯁꯨꯝ ꯂꯧꯔꯒ ꯑꯩꯅ ꯀꯥꯂꯦꯖꯥꯗ ꯁꯨꯝ ꯕꯤꯠꯇ ꯈꯤꯇꯪ ꯃꯆꯤꯗ ꯃꯦꯠꯂꯒ ꯁꯨꯝ ꯅꯩꯁꯜꯂ ꯆꯥꯒꯦ ꯇꯧꯔꯒ ꯈꯤꯇꯪ ꯆꯥꯔꯨꯔꯦꯕ ꯑꯗꯨꯗꯨꯒ ꯁꯤ ꯎꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯕꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯥꯀꯣꯡꯒꯁꯦ ꯕꯪ 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 ꯍꯦꯛꯇ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯑꯦ ꯏꯪꯊꯝꯊꯥ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏꯅꯦ ꯑꯩ ꯑꯗꯨꯗꯨꯅ ꯃꯣꯔꯣꯛ ꯁꯥꯕ ꯈꯥꯡꯕꯗꯨꯗ ꯆꯥꯛꯀꯁꯦ ꯐꯨꯠꯕ꯭ꯔꯥ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯁꯨ ꯀꯩ ꯉꯥꯡꯈꯤꯕꯅꯣꯁꯨ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯥꯡ ꯆꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ